ngasi ayuk phongkiba tungan Manipuri siphongsing amasung thokiba thawdo wathoksingdigi maruoibe I pausing khongasaraga Manipur Top Channel gi maikeidigi mayamda thamjagi ahanbada singilam singda IM BJP gi vote khomle NPP India lengak ki ceasefire tawnoduna pistok chatharibe NSN IM Manipur gi singilam singda BJP na vote khomle haina wangkai assembly constituency the National People Party gi mere oiriba MLA Yungkham Irabona Maral Sikre Amasum Norem Thong the Labor NPP gi head office to Pangtoki Paumising Unabamada MLA Y Irabona Hai NSN IM singi mafam sing the BJP gi board khomli besi makhoi gi satna kanglon gi matung ina center na action lokon pham thoi hauji state asida lengak pariba BJP na tawning bada tawduna leire NSN IM na sa tharak liba thaba asi makhoi na nek laga tahon bani hai ridabagi maram leiti lenga asina su makhoi gi mathakta kariguma thaba amata lokhotpagi mami su tade yamna dictatorship oiba thawong mawong amada chasaduna leiri state asida law and order gi phibam phagal hairasu Khorai assembly constituency ikuidana bom ahumlak pokhaib lekhre thawdok sing asida senariba amata fagatpagi pawsu hoju phawi oina taba letri free and fair oiba mikhal ama ohensi haiki Amaromda Paugi Mipam Adur Saruk Yakiba Manipur gi Deputy Chief Minister Yumnam Joy Kumar Hai Manipur the law and order gi Pibam Pagat Le Haina Lengak na Laurabasu Leptana Kian Khan Bamadi Bom Pokai Bedi Leptri Handak Mark Leptana NPP gi worker sing the Atamna Kian Khan Begi Mong no Bom Nang Sin Mamadi Pokai and Begi Tabak Sing Satarakli Ngarang Makta da Khorai assembly constituency gi Manung the Leba Khabai Soy the NPP gi polling booth office hangdun leba Mapamada Bom Pokai and Kibadu Lepak Tibani Mamang the Tokiba Tawdok sing adu Yengduna party gi Makedi chief election officer Amadi Manipur police gi DGP the Yengsin Binaba Serol Takiba Lede Masidasu Yengsin ba Watpa Manba Oina to owning the Tawdok sing Topa Leptri Makhatana Tulakbayai Masum Khabai Soy the Ngarang Pokai Hiba Bom Sigi Mamang the Su hand grenade ama Langshilambagi Tawdok like Ravani Mapa Masida Akhanaba patrolling sing Satpina Begi Ayib Sirol ama chief election officer Amasu Manipur police ki DGP the Khankre Matam Sangna Manipur gi DGP ama oina mahana leiringai matamda sigumba thawdoksing yamna hantharurabani adu hojikti magma sayawna NPP gi merep kayada lalhaubi gi maikeidi gi sel gi demand sing lakli police gi maikeidi gi su akna bakhara natana tawbangamdaba saruk lei haiba khangi amasum election matamdadi police su election commission gi makhada thabak pangthoi adubu lokhatpam tokpa thabak sing lokhatlabadi hojik thokliba thawdoksing asidagi di hantharakani thajai Atamna National People Party NPP gi mirep sina kian khangan ba sida natana thengthang character BJP gi mekedi gi NPP da mikhal walingai dagi hauna singjamai assembly constituency singba mafam singda khatna ba horakpa kya sa thokre loina mayang Imphal assembly constituency singjamai assembly constituency amasum hairokna singba assembly constituency singda BJP gi kangbuna NPP gi worker singda khatna ba horakpa gi oningda basing thokhibi gi paw miyamna tanakrabani Asigumba thawdok sing asi makhatana tholaktana begi damak mari leinaba singna ningthina yengsin begi matam oire miyamna su nungaitaba thawdok sing asi bu thoktanaba mitna singna leiduna amu hana thoktana bahon amina seki pawgi mipamadura lakaduriba taragani thoi supa Manipur Legislative Assembly gi mikhalda party asida mirep oigaduribe candidate singsu saruk yaki haina supalakli ato papawamana mo bom pokaikhre Urkhul district ki Urkhul police station konba Phangrei tangda leiba district forest office building manakta ngasi numidang pung 9 kulom taba da pokhaikre press ta phomo pawgi matung ina bom pokhai ba sida office ki saruk khara akai to yawbana tana mi sopgi gi pawdi lekte bom se huju pawbi oina di kanana kari maram gi dama pokhai an khibano haiba khangmangam dri hainasu pawsna makhatana haidi ato papaw mana ayuk pung taruk ta gi numidang pung taruk faw tamak mikhal gi pot khomba yaragani ECI Leba sigi Mikhal Pangthok the river state mangara COVID sandokpagi sang yamna hantharak liba sigi yenglaga state singa sida ayuk pung taruk tagi numidang pung tara fawba board khombagi thabak chathaba yaragani haina Election Commission of India ECI na lakthokre ECI gi joint director media anus sandakna thadokpa sirol amana hai Election Commission of India gi awang mo thaki mi phamanga si pangthok tuna leba sida COVID-19 ohelak liba phibam asigi matangna kupna khana nei nakre Union Health Secretary degi report kya lokhatuna Mikhal Pangthokadabe state singa sida COVID ki hauji oiriba phibam gi matang su kupna khanaki
अदुबु लेबा सिगी ओइना पुन्ना येंगबदा कोविड पॉजिटिव ओइबगी चांग लेप्तना हंथरक्लिबा मदी मिखल पांगथोकदोरिबा स्टेटसिंग असिदसु कोविड की चांग हंथरक्लिबा सिगी येंगलगा हान लेरंबा कोविड की गाइडलाइन सिंगदगी खरा सेमदोक सेमजिन तौदुना मिखल की थबक हेन खुमांग सौसिना चांगसिनबा यानबा लेपनखिबनी इंडिया की ओइना हौखिबा जनवरी 19 खक्तदा मियोइ लाख 3.47 कोविड पॉजिटिव ओइबा थेंगनखिबा अदु असिदि मियोइ लिसिंग यांखै खक्तमक पॉजिटिव ओइबा थेंगनरे हाइनसु पाउसना पलकली अतोप पाव मनमु डिस्ट्रिक्ट खुदिंगदा नुपी खक्तकी ओइबा पुलिस स्टेशन लिंगदबनी लेबासिगी स्टेट पुलिस फोर्स सिंगदा नुपी की पुलिस पर्सनल सिंगी मसिंग नेमबना मरम ओइरगा लेबासिगी डिस्ट्रिक्ट खुदिमक्ता नुपी पर्सनल खक्तगी ओइबा पुलिस स्टेशन लिंगनबा पार्लियामेंटरी पैनल अमन रिकमेंड तौखरे एजेंसी की पाव मन हाय कांग्रेस की लुसिंगबा आनंद शर्मा मिनिस्ट्री ऑफ होम अफेयर्स की पार्लियामेंटरी स्टेटिंग कमिटी ना लेबासिगी स्टेट सिंगदा लेरिबा पुलिस नुपी पर्सनल सिंगी मसिंग सार कुंथ्रागुमदगी चांगदा थमननबा रोड मैप पुथोकदबनी लोइनना मिनिस्ट्री ऑफ होम अफेयर्स न स्टेट सिंग अमदी यूनियन टेरिटरी सिंगदा डिस्ट्रिक्ट खुदिंगमकी यामद्रबदा नुपी खक्तगी ओइबा पुलिस स्टेशन लिंगनबा याथांग पिगदबनी कमिटी अदुगी मतुंगिना हाइरिबा नुपी पुलिस पर्सनल लौबगी थौसलसे पुलिस स्टेशन सिंगदा हांगदुना लेरिबा कांस्टेबल सिंग येंगसिनबगी मथक्ता अहेनबा पोस्ट लौगदबनी हाइनसु पाउसना मखातानासु फोंदोरक्ली लोइनना मिनिस्ट्री ऑफ होम अफेयर्स ना स्टेट अमसुम यूनियन टेरिटरी सिंगदा लौगदोरिबा नुपी पर्सनल सिंग असिदा अहेनबा मसक थोकपा ड्यूटी पिननबा खनगदबनी पनबा याबद मिनिस्ट्री ऑफ होम अफेयर्स न स्टेट अमदी यूनियन टेरिटरी सिंगदा लैरिबा लेबासिगी पुलिस स्टेशन सिंगदा यामद्रबदा नुपी सब इंस्पेक्टर अहुम अमसुम नुपी कांस्टेबल तरा तरा थमननबा खनखिबसु लैख्रे हाइनसु पलकली अतोप पाव मनमु पोस्टल बेलोट बोट थदाहननबा पोलिंग टीम सामगा मौद्रागा मंगा सेमले जॉइंट सीईओ तारागनिथोय सुब मणिपुर लेजिस्लेटिव असेंबली मिखल की अहानबा फेस त पुन मिरेप सामगा हुमद्रागा हुमद मिखल थेंगनबा याखिबगी मनुंगदा नुपी तरागा मंगा यावरी मिखल असिगा मरी लैनना पोस्टल बेलोट की खुथांगदा हकचांगी फिबम तोंगालबसिंग जै मरफु हेलबसिंग अमसुम एसेंशियल सर्विस त थबक तौरिबा मियोइसिंग पोस्टल बेलोट की खुथांगदा बोट थादनबगी दमक पुन पोलिंग टीम सामगा मौद्रागा मंगा मथौ तौगदोरी जॉइंट चीफ इलेक्टोरल ऑफिसर मणिपुर एस दौलत खान थादुरक सिरोल मन हाय अहानबा फेस की मिखल पांगथोकदोरिबी इम्फाल वेस्ट नुपी मिरेप तरु इम्फाल ईस्ट नुपी मेरेप अनि बिष्णुपुर नुपी मेरेप अहुम कांगपोकपी नुपी मेरेप अहुम अमसुम सुचांगपुर नुपी मेरेप अमा यावरी मिखल असिगी अहानबा फेस की ओइना मेरेप तरागा निपान इंडिपेंडेंट मेरेप ओइना मिखल थेंगनरी हाइरी मणिपुर लेजिस्लेटिव असेंबली इलेक्शन की अनिसुबा फेस की मेरेप से पिसिनबगी मतम ngarang लोइसिनखिबगा लोइनना मेरेप से सिंग अदुगी स्क्रूटिनी फेब्रुवारी तरागा मरी त पांगथोकलगनी लोइनना फेब्रुवारी तरागा तरुक मेरेप से लाउथोकपगी अरोइबा नुमिनी लाक्लिबा स्टेट असेंबली की मिखल असिगी सेम साबगी थबक चथरिबा सिगा मरी लैनबा रिव्यू मीटिंग अमंगारंग चीफ इलेक्टोरल ऑफिसर की ऑफिस त पांगथोखरे मिखल की स्पेशल ऑब्जर्वर सिंग जनरल ऑब्जर्वर सिंग पुलिस ऑब्जर्वर सिंग अमसुम एक्सपेंडिचर ऑब्जर्वर सिंग सरुक याखी हैन पलकली अतोप पाव मनमो मिनिस्टर थोंगाम बिशोरजित मसा लाक्तुना कांग्रेस वर्कर सिंग खुद थरंबा लेबक थीबनी निकेन थोंजू असेंबली कॉन्स्टिट्यूएंसी मिखल थेंगनरिबा बीजेपी की मेरे मिनिस्टर थोंगाम बिशोरजित अमदी माकी कांगबुना ngarang कांग्रेस की वर्कर क्या खुद थारमखिबा लेबक थीबनी हाइना कॉन्स्टिट्यूएंसी असिदा कांग्रेस की मेरे बोरिबा सेरम निकेन मोरल सिरक्ति सिंगजमै तोरबान खेत्री लेकाइदा लेबा माकी युमना ngasi पाउमिसिंग उनबा मदा माहना हाय ngarang नुमिदांग थोकिबा थौदो अदुदा नुपी क्यादा नुंगाइतबा थवों क्या सतखि अमसुम मतमदुरा महक मसादे लेखिदे अदुबु मियोय मरिरोम असो अपन याउदुना जेनिम्स त पुखथि मिनिस्टरना लाकपा अदुदा नोंमैसु पाइरखि अमदि नुपी खरदसु नोंमैना नमखि लोइनना मफम अदुदा साबा कांग्रेस की पोलिंग बूथ की ऑफिसु अमांगाता थोलमखि मांगना हाय बिशोरजित की मथक्ता लैरिबा केसिंग अदु क्रिमिनल कंप्लेंट केस ओइबना एफआईआर लेतबा याय अदुबु माकी मथक्ता क्राइम केस लै हाइबसिदी मयेक सेंगले अमदि मरि लैनबा आरओ दसु सिरोल अमा पिसिनदुना खंगनखिबा लैरे क्रिमिनल केस खुदिमा एफआईआर लॉन्च तौगनी हाइबनते क्रिमिनल कंप्लेंट केस अमदि क्रिमिनल प्रोसिक्यूशन केस खेनबा लै हाइबसि खंगफम थोपनी मिखल थेंगनबा कीबदगी आरओ ना अयाबा पीदुना स्क्रूटिनी लोइख्रबा मतुंग मियामदा एफिडेविटा ओट कमिश्नर की खुयेक वाली हाइना लाना संदोक्तुना मिक्स थियननबो होनबा अंगाकपनी ममांगदसु जिला परिषद मिखल थेंगनखिबा मियोय अमा ओइना नॉमिनेशन फाइल तौबदा करी संगी संगदि हाइबा खंगी
asoi bi yaurabadi scrutiny na reject torafam thokpani I court sangdunu yengbada karamba mirep ki case lay leite khangado bungaktani asingwa saduna ningthina khangdana pangang na ngangmana yaroi loina free and fair oiba mikhal pangthokpada akaiba piraktanaba BJP mirep ki anakpa mari mata amana singjamai PS ki OC oiribasi election commission na miyeng sangnaba khanakiba laikre hari nakala moromda ngarangi thawdo odura aso open yawbadagi JNIMS ta pukatuna laikan akhrabi khagembam Bilasini na hai Minister masa yauna maku sogot pamiyoi kya na numidang pung mapan makai do aida laktuna gari ama khambagi wahau dagi mapamadura lerama miyoi singa khatna sainaba horakhi matamadura thawdo odu bu khamdokpa thokibi laikai sigi rasini pebam case hai sauba amadi pebam purnimasu makhoi ga lakminari besinga duna khut tharakpadigi aso panangki nupi bu hantana lawba si lusingba magi thawong nate thokriba thawdo si akan mamong na yaning di haike na su paus na fungdorakli makasa tarakpoy na to papaw man Manipur gi former hamasum sitting MP MLA sing senaba casing high court ta suna khangalaktrabara pending labor case punamaki akupa warul sing affidavit pikhalaknaba high court na khankhre Ashwini Kumar Upadashyana Union of India amasum mari lenaba official amagi mathakta kumja English singa ni taraga tarukta writ petition civil number 699 of 2016 file Toroktuna Leba Sida Leba former Masum sitting MP MLA Sing Sienaba criminal casing Atupamatamda disposed of Binaba Supreme Court of India da Haizarakibigi Matung in a apex court na Pirakpa direction gi High Court of Manipur state sigi former Masum sitting MP MLA Sing Sienaba casing in Matangda Su Motuda PIL number 38 of 2020 register tawduna lokhatlaga satharagliba case asigi wayelda mari lenaba respondent singna Manipur gi sitting amasum former MP MLA singi mathakta leiba case sing high court suna khangalaktra bra haibigi wapam tholakle High Court of Manipur na PIL asi register tawduna lokhatkibaga loinana thengthang naina satharagliba case asigi wayelda ngarangsu case asimak Chief Justice Sanjoy Kumar amasum Justice Lunusukum Zamirgi Benski course list ki item number 1 list okhi matter si makhatana khananaba court na lakholakpada High Court of Manipur gi Maikedi Council case Tarun Kumar na lepki aduga NIA hamasum Union of India gi Maikeda Assistant Solicitor General case Samarjina lepki CBI gi Maikeda na Senior PCC GW Darakishur na lepki adu mainama PIL asigi amicus curiae oiriba senior counsel Y Nilmonsan na Manipur gi former masum sitting MP MLA singi mathakta pending labor criminal case singi akupa warol singda award pa masum sitanan tabakra laire habigi wapam court submission torakhi Chief Justice na lusingba division bench na amicus curiae gi submission taraba matungda High Court of Manipur gi register judicial na December 8 English singa ni kunga mathoida file torakhiba report ki record court na fangle amasum report aduda Manipur gi MLA nipan gi mathata pending case nipal lairi heba wapam phong dorakhi so hairi report adu gi copy ama junior government advocate oiriba P Tamphamanida verification taunabagi damak piragani aduga verification tawraba matungda PIL asigi respondent sing oiriba state authorities singi maikedi Manipur gi former amasum sitting MP MLA singi mathakta panduna leba case punamaki akupa warol sing yawa affidavit ama ngarang February 13 English singani ga kungani thoi fawbigi oina pikhalakadabani haina khanki loinana PIL asigi makhatawa oil sathanabagi damak matter asi tha asigi kunga mangada amu hana list taunaba direction piki haina su phungdorakli Atopa paw mana hijab thingbagi mayokta protest tawkhre Muslim singi luraba nupi singna sizinaba hijab po athingba thamlakpagi mayokta ngasi All Manipur Muslim Girls Student Union na yaningdaba utuna Kaksing district ki Sorada protest rally satkre rally eduga mari lainan All Manipur Muslim Girls Student Organization ki advisor Nurnganbi sahana phongdorakpada ngasima India da satnaragliba nupi khunai gi singnarakliba aikhoigi phi maset ama kok to khumlaga satliba se aikhoina crime taw nathi aikhoi isana isai goiba fijet saksa section jaboina hijab sejina jabani masi kana gomba kanglup amagi mayuk taw banate ngasi aikhoigi Islamic law na to palaining amadi kanglupta aikhoigi hijab na maramoiraga ayet pa amadi akai belaite haikena su pausna su palakli
Loisilakpoina topa paw khrana police ka marai taunarabasu ASTDCM gi khongjang sangsinkre Mitei Maitai bu schedule tribe lista salangadabani haiduna leptana khongjang sangsilakli ba schedule tribe demand committee Manipurna hana lauthokibagi matungina ngasi committee asina taliba demand ga mari leinana street corner awareness meeting sa tharakpada police ki marakta marai taunabagi thaudok thokrabasu makhatana mai pakna sangsinkre committee gi khongjang singa dunga si thangmaiban Lila Singkhong Angkhongdagi Horaklaga Kangjabi Nagamapalgi Lainingthau Ising Zaibi Fauraklaga Ima Kaithil Lusinkibani Committee gi ngasigi khongjang aduga mari lainana General Secretary K Bogendrajina Phongdokibada Mitei Maitai bu schedule tribe list salanba pamdaba candidate board piba pamde Committee gi oinasu board piru haki Mikhalaibsi constitution piba hak oirabasu Mitei Maitai gi khandraba Mida board pibigano haiduna campaign asi sangsilakpani haiki Mikhalasi gi result March tara da haidokadabana mathangi lengak hek lakpaga yamna athuba matamna mitei maitai bu este list salhanana ba thorang tawduna leire maramsina meyam punna khangminabagi pandamda campaign asi chatharakpani haiki Imphal West gi oina district magistrate ki permission lawudi gi thasi gi kungamari fawda sathaki gane Imphal East ki su permission lawnabo honari Haiki amasum hauji election gi model code of conduct sanakhrabani karisu tawba ngamdre adubu miyam gi isudi mayam leiri maramsina miyam na mihut khanba matamda khanthapiraga yelho maitai mitai kangadaba mi the board pibinaba makhatana su khongjang sangsingi kane haidi hansu pawsna palakli ato papaw manamu hijab ki wathok marakta BJP gi MLA da ki halakle PUC Singthong luangani Karnataka hijab sizinabigi matangna asabu wathok ama leiringaida Udupi gi BJP gi MLA Raghupati Batna Makpu phone tawduna hanjin ki halakle haina phongdokre MLA Batna phongdokhibada call adu Hyderabad ki internet gi lakhi hiramsi ga mari lainana superintendent of police na security gi suggestion pirakhibu oirabasu ehak mayam marakta leibida khudong thiningai oidre ehak damakta di miyam ga leimina basina khwaide gi fai ehak gunman amana ngak senbadu pamde asuna ki halakpada satkadaba miyoidu ehak nate haina mahakna phongdokhi Batna makhatana hai Pakistan TV amasum Al Jazeera TV da Udupi district hijab thingle haina pawpiri channel singasigi pawna maram oiduna engona phone tawduna ki halakpani hijab ki wathok asigi matangda ehakna laining laisuna matagi mayokta ngangkhiba natragana saikhiba laikhide ayhakna pambadi college singda discipline lehanbaduni local muslim lusing bapuna mangna ehak issue asigi matangda ehaki phirep asi chummi haina mot pinari MLA Raghupati Bhat asi hijab ki wathok ki horapam oiriba Udupi Girls Pre-University College ki School Development and Management Committee SDMC ki president Mana matam kya gi mamang gi class yawbud hijab sejina basi yaning da bu utuna lakhi amasum hijab ki wathok asida malem gi weba Laktuna ba ma leire haribani ba na mamang no muslim bairoi sing da hijab sejina rabadi campus da laktana ba hakibuga loinana maduna college adu gi mahiroi lising ama henbigi academy activity da suongani haina su phongdoki mana phongdok libo wafam sing asiga mari leinana ma tongana toina ki halakpa lei haina ba na matam kya gi mamang gi phongdoktuna lakhi hijab ki wathok mari leinana Karnataka da nuaitaba phibam ama leiringai maraksida government pre university college mahiroi sing February 15 fawba college da laktana ba khani kre haina su palakli Amaromdana North East India ki police station sahumga humdraga mathoi telephone electric nifugo humdoina mobile fawpa paidrik punga mathoi suba sahi sa si fawba lewa sida leiriba police station singda paw fawna na ba telephone fawpa electric amadi awanu poki oina si police station sahumga humdraga mathoi telephone electric duga nifugo humdoina mobile phone natragana wireless device natragana paw fawna na ba masa sing amata electric Data singasi Bureau of Police Research and Development ki police training modernization and reforms ki matangno home affairs da lankhatpa parliamentary standing committee ki report matung ina khangalakpaga loinana sagol sunumita parliament khanakre Meghalaya ki apunba police station humdraga mari ki manungdo humfugani thoidi telephone laiti duga tarena gari laitabada natana paw fawnana ba mobile natragana wireless device amata laiti Manipur goina police station marfuga mari gi manungda mapana gari laiti humfuga mari na telephone laiti eduga taraga mathoina mobile natragana wireless device amata laiti मैम सुन तेंतक थमजरमगे मखा सत्थजरपोना लुसिलपोना तोप मरुब पाउखरग मैम पिजगे मैम लोफो मियंग तामिनसी
Marak Thana Laklib April Thada Pangthokadoriba Jawahar Navodaya Vidyalaya entrance exam the Sauna Mai Pak Pungamnaba Vector Tutorials Impalna online crash course classes 6 amasum 9 hauzagadori February tarik taraganipan hauzagadaba course asi nimit nifuga mga supna pangthuksagani internet facility leba mafam ama hektadagi yawba yaba course asida yawbi hauduna Navodaya da admission fanghobagi khudong sabasi lobi hau loina na tutorials asina class 10 bosem gi regular foundation course February taragani pan hauzagani akupa maror gi damak pizariba contact details sing asida paw fobiu PSC na apun ba post marfugani thoi launaba pangthokiba Manipur Civil Service MCS exam adu tha mari gi manungda hannaba ngarang Supreme Court na khangalakpasina takpadi pangthokiba exam adu sangalaiba miyoi singna corruption black money amadi misang sangana thabak laukibadu yade habadu mayek singna takle haina songtham bijoina haikre ngasi MPSC gi exam adu bu tharubada singnaba miyoi kya gi apunba group of aspirant sinduna lampel leba masagi mayum pangthokiba pawgi mifam amada aspirant sibu lamjing lamtak par asoba daita lodun lakriba songtham bijoina makhatana hai pangthokiba MCS examination aduda manung amadi mapan gi miyoi kyana lauktumna raba candidate marfugani thoi adu niyam lana laukibani haibigi singnaba lebadagi sangalajadaba loop asine examination adugi mayokta case tawkibani thakibani madura ngarang Supreme Court na thamari gi manung MPSC gi Manipur Civil Service Combined Competitive Main Examination adu hanana bakhangalakibadu taramna oi masigumba mawong sadaba thaudok kya gi order mathang lakhigani tasengmadi yamna thuna loisinba yaba case asi niyam lana khaluraba candidate sing adugi manungda manipulation yamna haiba miyoi sing khara amadi kona yauksin kiba Manipur Sarkar na case asibu paikhaliba group of aspirant gi miyoi singa case thengnabadagini group of aspirant gi determination kya na case asinga sigi phibam si yorakibani magi oinadi case asi hobadagi moral support piduna lakpadugi mahi fangle haina lobi yai haina su phongdoki Makasa tarakpoina to perform na FCI driver sin steering thadokre tha sigi haukiba tang tarada new kai funda yoramdaida FCI gi sing puduna satliba tata driver ani bu sakhangdaba singna fajiluba si kari maram gino haiba hauju phawa driver singna khangmagamdri FCI gi makok maroiba singna kari sayenaba leibano haibado athuba matamda yanaba ma puraktriba phawa FCI driver sing steering thadoklagani haina driver singna phongdorakli ngasi jiribam gi railway station na pawmi sing unaba ma da driver amana phongdokibada escort tawduna puriba gari bu mataw karamna sakhangdaba singna fajankibano asumna tawragadi escort tawbagi kari kanariye haiba wahang hanglakli pawmi singa unaba duda all jiribam road transport drivers union vice president sansam pratap na phongdokibada fajan kiba driver anibu district police na asoi angam yaudana pubirakpagi damak thagatpa phongdoksari adubo thawdo osida driver singna mipaiba madi pokle maramni thawdo osi kari gi damak ta thoklibano haiba khangmangamdri masi FCI gi makok oibisingna kari sayetnaba leibano haiba khangde Sayenaba Lerabasu Yanabama Proctriba Fawba driver sing steering Tadokigani Haiduna, Houses Deribam railway station as the Gari sing Kamduna lady, Haikensu, Pausna Sufondoracli. Lushilak point at top of Pom and Lala Hajadriba Fawba walk at me Pampangani. Ngaranumidang Pung Tarata Dring among the Mayang Impal and along with the Gari Amubani the Lakpa Miyoi Krana, like I see the labor Mera Pai Bisingna, Mera Famlingeda. Lakliba miyoi singaduna makoina maira famli batu kanagi ayaba yauraga famli bano makoi gi mina soklaga makoina tumina legadra maira famli basingadu kaplaga halura haina aki akhang pokalamle lakliba miyoi singadu mamai mamit khumjinbana masak ngawdre dubu makoi gi manungda yumnam rojen koba amadi masak muna khanghaure haina ngasi anilong bida pangthokpa wakat mi phamamada maira pai bi oidibi ningthaujam santina phongdokre Mana Maka Taraduna Haikibeda Razian Gimasak Uhobadagi Lakliba Miyoi Singadu BJP gi workers sing Haiba Kangmangamle Miyoi Singaduna Ani Long with the Labor Congress Party gi office ki Mayuna with the Labor NPP gi office Amadaki and Kanganba lawyer Matung Congress Party office Amu Sangshilalaga Maduda Pamlam Liba Nupi Singa Numai Utuna Hatkani Hanaki Lamani Lakliba Miyoi Singaduga Makoiga Sapsab Wangana gi Hanakan Kibane Dubu
Miyoi aduna nongmai sizinaraga aki akhang pirakpadigi mera paibising adu kiduna hawgatlaga senakibani asumna aki akhang powanbagi thawdo asi makha tana thoktuna ba mari leinabisingna miyeng sangbiyo thawdo adu kanana thokalibano haibadu sengdoktuna lal haijadriba fawba wakat mifamasi makha tana adumak phamkigani Rojen masa khangorabani na police na makpu faduna madi makhoina pairiba nongmai adu fogatpiyo loina kendra sida BJP na satharangli ba kahen ma thawong asi ECI na miyeng sangbiyo swaki aduga hausi ko inadi miyam pau si matang asa lusinjarage amasum pathosakibda soikibda lankibda yawrsu miyam na ngapigani matam matam gi oba maroi bi pau su miyam da update pijara khena channel sigi maikeri gi thamjari and thank you.